Ngara numida wadam phone kiba kangla paudigi maru oiba pau khara khangaseraga miyamda khudo tamjike rimsa Dr. Singna waka mifam chachakhrai RG Car Medical Kolkata da PG tambi Dr. Nupi amubu Nupi oibigi ikai khumna bamanghalaba matung tamthina hat khipa thawdo adugi matangda ngasi India Medical Association Junior Doctor Network na National Wise Hunger Strike asi chawatuda Rims su Dr. Singna waka mifam pangthokrai Resident Doctor Association Rims na India Medical Association Manipur State Branch Khusamnaraga Rims ki OPD mamangda pangthokiba waka mifam aduda Resident Doctors Association Rims ki President Dr. Nivas Tisna yamna lebak thiba thawdo aduga mari lainana Dr. Tarana sidriba fawba Tara hembagi khongjang sinduna phibam soksilakpadagi ICU da lairiba asida makoina tali vidimasing asi sawatuna national wise oina ayupung taruk tagi nungthil pung taruk fawba hanga strike khongjang asi sawatuna waka mifam asi pangthokpagalonina tali vidimasing pifam to haiki IMA Manipur ki President Dr. R.K. Ledina Hospital amadi Junior Residence Dr. Singna lauriba thawdang asi yamna chawi masida makhoiba phubiba saibiba hapiba haibasi yamna nungaitaba thawdokni masiguma thawdok asi justice pidabasi yamna leibak thibani haiki makha tarakpa pauda asiba haksang oina phangkiba Johnson amadi tamthina phurakpadagi lekanariba Rosan ki JSC na waka mifam sakhre ngarang thawai yaudraba haksang oina phangkiba laifam khunang mamang laikai Laisram Johnson amadi sakhangdaba singna tamthina phurakpadagi hospital da laingliba laifam khunang maning laikai Elam Rosan ki matangda ngasi JSC ama semduna waka mifam ama sakhre waka mifam adu JSC against the brutal killing of L. Johnson and torture of Elam Rosan and Norembam Aruna Sillaga Sangaifam Bazada Sathakibani Laifam Kunaugi Ima Ibel Amadi Naha Al Kayana Saru Yaduna Sathakiba waka mifam aduda Achumba well fangambiu Thawdo asigi thawdang laingana pugadabani amadi mihapa puto haina thaba plate kaya sijinaki waka mifam aduga mailayana JSC ki campaigner Moibi Jam Bimola Paumisingda Hai Laisram Johnson Mihat Amadi Elam Ronson Amasung Makoi Aniga Samina Kiba Laifam Kunang Maning Lakaidegi Norembam Barun Sakangdaba Singna Furakpagi Mayukta Ngasi Laifam Kuna Community Hall da miyamgi mifam ama pangthoklabatung JSC semduna tunga-tungamba warep mangalauki warep sing adugi manungda thawdo aduga mailanina Chief Minister da memorandum ama pisimba thawdo asida chenareba miyoising athubada pothoktuna matik chaba serak pinaba taksinba mihapasing pothoktriba fawba Johnson gi thawai yaudraba haksang laudaba amadi hauji sijagi ICU da laikanariba Elam Ronsan gi layengbada changba sempham Kudimak laingana puthokpagi wafam yauri makha tarapa pauda apunba saktamda akaiba piraklabadi kandisna amatada yaba ngamloi tombi center na Meetei amasung Kuki MLA sing wari sananaba siliba si afaba khongthangni adubu wari sanaba sina Manipur gi apunba saktamda akaiba piraklabadi kandisna amatada yaba ngamloi haina Siva Sena Manipur gi President M Tombi na phongdorakli social media da thadarakpa video amada wafam asi phongdoladuna mahangna makhatana hai lamdama sida tholibi iranga sina maram oiraga haukiba sai ama hemba si tangdulaitadaba phibam amada lerakibani Union Home Minister Amit Shah na mayai tangba lauduna pangthokadariba mifam asi yamna phaba khongthang amani amadi khongthang asi Siva Sena Manipur da taramna oi adum oinama tripartite talk asida karigoma Manipur gi apunba saktam kaiba yaba phirep center na lauklabadi Kuki MLA tara yauduna lemhoriba MLA yankhaimak khudakta resign tawbiyu Manipur kaikhraba matungda politician singna politics tawduna laiba haibasi oithoktabani ipa ipusingna ikhenkatuna ngaklamba laiba asi chingkuki narco terrorist kharagi thawinsina chappa yaroi Manipur kanbawa haiba wafam asina mangna thamlaga amata oina chapminasi politics haibasidi miyam yefanabigidamak thabak tawbaduni ima laiba mache tana khaikrabadi politics tawfam lairoi maram aduna ekhoi amata oina lepminaduna thongna pha mayong yaminasi haina mahangna makhatana phongdolakhi makha tarakpa ne editorial ki pauda miyamda thamjage India amasung Manipur laikhagi lambida mari tatnare Manipur gi miyam gi India ga laikhagi lambida mari tatnare nongthak kilami khakta da senjau paiba miyoisingna sathok chasin tawnari phibam asi yauraba fawba India government gi maikaidegi miyeng changdana laibadagi nongthak yawna mari tatnabagi phibam yauklabadi
Manipurgi miyamna kari phirep laurakadage haibadu khannaba matam yaure. Manipurgi miyam maru oina Meetei sing lekhagi lambi National Highway Imphal Jiri amasung Imphal Dimapur lambida India ga mari tatnarakhiba asi mamang sei lising anige subna kungi humdogi mi ahumdagi illegal emergent migrants yung Kuki zonar kortero singna Meitei miyam gi mathakta landaduna highway anisida chatok chasin tawbada athingma pirakhibadagi oirakhibani. Manipur miyam gi lifeline oiriba National Highway singda foreigner Kuki terrorist singna athingma pibada Central Government gi maikeidagi tumina laiba haibasi narco terrorist singda phongna sagotuna Meitei miyam gi hingbagi hakta singnabani haina lawi. National Highway sing sem saba amadi ngak semagi tawda Central Government gi subject ni. Aduba Central Government gi maikeidagi lambi ani asi mapum phana semgat sagatpa amadi ngak sembagi thawrang lakhotabadagi miyam lambi ani asida chathok chasin tawbada khudongchadaba kaya mayoknaduna lisang sina lairakhiba sigi mathakta sakhangdaba khulai paiba singna lambi ani asida elegant taxing lawbadagi miyamda amuka henna awaba jaitheng piri. Asigoma khudongchadaba kaya mayoknaringa cheraksida Kuki terrorist singna Meitei miyam gi mathakta landaduna Manipur gi apumba saktam thugairaga Kuki singita oiba tokhaiba leba ama semnaba demanda National Highway sing thingjingkhibadagi Manipur gi miyamna lambi asida chapa ngamdabadagi India ga mari tatnarakhiba tha taraga taret mapum phajilakle. Fibam asida Central Government na mathau pangthoktuna leibadagi leiba asigi border state oiriba Manipur ga mainland India ga mari tatnabagi fibamda leirakhibani. Kuki terrorist sing Meitei miyam gi mathakta zona chai chathaba yung kai laisangna chingba paktaknana mai thaba amadi huran chinthi gi thabak sing tha taraga taret lom chatharakhiba sida Kuki amasung Meitei ani ki marakta mioi chani rom sikhre. Meitei kya thiba khangdana leiri makhoina yum kaya mai thadokhibadagi lanjenarakhiba Meitei nupi angang yaungna mioi lising humpurom relief camp singda changjapam lauduna leiri. Lanjenarakhiba sing karama matamda masa masagi yumda hanjilhamba ngamgadagi haiba sapsana khangba ngamdana leiri. Manipur gi miyam lan gi maisrang mayoknaduna mikap mira kholna thalabasu Central Government na khanglabasu amadi tarabasu khangsin usinaduna leirakhibasi lebak chibani. India Government na wato asigi waroisin puraknaba honari haibagi thajaba pirabasu waroisin puraknabagi pambai puthoktuna leirakhiba adu ngasi Naga Kuki Meitei gi MLA singa puna wari sananaba lakholakhiba khongthang asi afaba khongthang ni lawi. Adubo khongthang asina kadai faba mai paknabagi lambida khomang choksilhanba ngamgadagi haibadudi hauji phawgi oina khangba ngamdri. Union Home Minister gi maikeidagi Naga Kuki amasung Meitei gi MLA Minister singi apumba mifam pangthoknabagi tharang asi kari karamba matangda khanagadoribano haiba chapchana khangba ngamdrabasu haujik thoklibi irang asigi matangdani haiba khangi. New Delhi da wari sanagadoriba asi kep chapchaba agenda haptabana wari sanabagi khana nainarakpa matamda khangba ngamgani. Wari sanagadoriba asigi dabak Naga amasung Meitei gi MLA Minister singi maikeidagi kari phirep laukadagi amadi Kuki MLA singi maikeidagi makhogi demand natana yasinaba ngamloi haibagi phirep lorokpa thoklabadi wari sanabagi mahi yanba ngamloi. Fibam asi lairakpa thoklabadi Central Government gi maikeidagi makha taba kari phirep laukadagi haibadu miyamda matam chana khanganpham thoi. Ahoba amadi lairabadi aroiba ama leifam thoi. Adubu illegal immigrant migrant chin Kuki zogi lalaubo singi India Government ga suspension of operation su tawngakhiba adugi khudongchaba lauraga Kuki singna lamdam asibu drug ki kaithel onthoknabagi tharangi mathakta Manipur gi apumba saktam thugairaga makhoigi tonganba leiba ama sembagi geopolitics ki lanjang changchilakpa oibana wathok asigi waroisin puraknaba honabada India Government na laurokpa thaudang adu miyamna khangningnga ngairi. Makha tarappa pauda tha taraga mapal phajilaklabi irang asi loisinnaba Meitei Kuki Naga gi MLA sing unaduna wari sanakhre. Kuki illegal migrants sing khandoknaba pukhalakpada Kuki MLA sing mai houna saokhre.